Surah Nisa hoga में से सूरा नंबर मरी सुबह أعوذ بالله من الشيطان الرجيم بسم الله الرحمن الرحيم O miyoiba kiyu nakoi gi rappu nakoi bu sembi ki badu thawai amada tagi aduga adudagi sembi ki ba magi loinabi aduga makoi ani dagi sandok ki ba nipa amadi nupi kaya kiyu Allah bu magi mingda nakoina amaga hangthinariba amasung izzat tau nakoi bu naupubi ki ba garba singbu तसेनमक अल्लाह दी नखोइबु अदुम येंगिबनी अदुगा पिथोकु मपा लैजद्रबा अंगांसिंगदा मखोइगी मालसिंगदु अमसुंग सिंदोकनगनु नखोइगी सिबिरकेट मनुगनि फत्तबा मालसिंगा अफबा मालसिंगा अमसुंग चाथोकनु मखोइगी मालसिंगदु नखोइगी मालसिंगा यानसिनरगा तसेनमक मदु अचौब पापनि मखोइगी यतिमगी मालसिंगदु पिथोकबा मतम मखादा हैरकनिदना अजगी मखोइगी मालदु तिनसिनरगा फत्तबमु अखोइगी मालदु यानसिनरगा चागनो नखोइना कीजरबदी वायल चुमना लोइनबा ngamloi haina mapal laijadraba nupi macha singa makhoigi mahutta luhongu nakhoina khoida jaba atopa nupi sing ani ahum natraga mari adubu nakhoina makhoigi marakta suwayel chumbang ngamloi haina kirabadi amata maklau natraga nakhoigi khut yet singi khudumda laiba singdu lau maduna hena nakpani nakhoina achumbadagi haidoktanabagi mama singdu nadra nakhoigi nakhut yet singi khudumda laiba singdu lau harse khudumda hoine lan pha oiro adre ikhoina laina lauba yaba anakpada laiba lairaba oiro am oiro leidana adu lauba nukha oiro wakha oiro aduga piyu nupi singda makhoigi luhong khudol mehrnado nungsi haina hana di pigi da adubu makhoi masana thadoklabadi nakhoida madugi saruk khara chaw madu harauna penjan makhoi thadobudi aba nata di pigi da सिन्नगनु ज्ञान ताद्रिबा सिंगदा मखोइगी मालचान सिंग अदुबु अल्लाहना नखोइबु लेफनबा उपाय ओहेनबिरिबा अदुबु पिजौ मखोइबु मदुदगी अमसुंग मफिजेत थोनबियु अदुगा मखोइदा सिजिनौ फजबो वाहि ज्ञान ताद्रिंगदा मखोइगी मालचान सिंगदु पुन्ना सिंगदु दोकनो यतिम सिंगदुगी मतंगदनि हाइरेसु देदु लोइना मक्ता सरगन ज्ञान ताद्रिंगदि मालकनासु सिंगदे ज्ञान तारा सिंगनगदन चांgyang तौदुना यंगो मपा लैजद्रबा अंगांग सिंग बु मखोइना युम्बान बगी चाही मतंग यौद्रि फाव चांgyang तौदु युम्बान बगी चाही मतंग मासि युम्पान बा यारे मसा मथंत लेपचबि यारे हाइबदु वखल लौसिंग थोए हाइबदु अदु यौद्रि फाव बालिक फाबा फादबै नत्ति अदुगा नखोइना मखोइदा ज्ञान मपुंग फाबा उरबदी सिन्नबियु मखोइदा मखोइगी माल चाल सिंग
ꯒ꯭ꯌꯥꯟ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯔꯗꯤ ꯌꯦꯇꯤꯝꯁꯤꯡꯗꯨꯁꯨ ꯁꯤꯟꯅꯔꯅꯤ ꯍꯥ ꯑꯗꯨ ꯃꯈꯥꯗ ꯍꯥꯏꯔꯛꯄ ꯌꯥꯏ ꯌꯦꯡꯁꯤ ꯂꯣꯏꯅꯃꯛ ꯆꯜꯂꯦ ꯑꯗꯨ ꯃꯥꯒꯤ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯊꯥꯛꯇ ꯑꯣꯏꯔꯤꯕ ꯒ꯭ꯌꯥꯟ ꯇꯥꯔꯤꯐꯥꯎ ꯃꯉꯣꯟꯗ ꯁꯤꯟꯅꯕ ꯇꯥꯔꯗꯤ ꯑꯗꯨ ꯁꯤꯟꯅꯕ ꯑꯗꯨ ꯅꯠꯇꯦꯕ ꯁꯤꯟꯅꯔꯁꯨ ꯃꯌꯨꯝ ꯄꯥꯟꯗꯅ ꯈꯣꯠꯇꯅ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯁꯤꯟꯅꯒꯗꯕ ꯆꯥꯊꯣꯛꯀꯅꯨ ꯃꯗꯨ ꯀꯥ ꯍꯦꯟꯅ ꯑꯃꯁꯨꯡ ꯌꯥꯡꯅ ꯆꯥꯗꯤꯡ ꯇꯧꯗꯨꯅ ꯃꯈꯣꯏ ꯊꯨꯅ ꯆꯥꯎꯔꯛꯂꯒꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏ ꯊꯨꯅ ꯆꯥꯎꯔꯛꯑꯅꯤꯅ ꯈꯟꯗꯅꯅꯦ ꯈꯔꯆꯥ ꯇꯧꯗꯅ ꯆꯥꯊꯣꯛꯄꯗꯨ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯆꯠꯊꯔꯤꯗꯅ ꯑꯉꯥꯡ ꯈꯔ ꯄꯤꯛꯏꯉꯩꯗ ꯑꯆꯧꯕꯁꯤꯡꯗꯨꯅ ꯖꯣꯕ 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 ꯈꯔꯆꯥ ꯇꯧꯗꯅ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯤꯃꯦ ꯑꯗꯨ ꯇꯧꯔꯤꯃꯦ ꯑꯗꯥ ꯇꯧꯔꯤꯃꯦ ꯃꯥꯜ ꯁꯥꯟ ꯇꯨꯝꯕ ꯑꯃꯨꯛ ꯑꯗꯨꯏꯗꯨꯁꯨ ꯂꯣꯏ ꯆꯟꯒꯅꯤ ꯆꯥꯗꯤꯡ ꯇꯧꯔ ꯃꯈꯣꯏ ꯊꯨꯅ ꯆꯥꯎꯔꯛꯂꯒꯅꯤ ꯈꯟꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯅ ꯂꯧꯔꯣꯏꯗꯕꯅꯤ ꯃꯗꯨꯒꯤ ꯁꯦꯟ ꯑꯃꯜ ꯑꯗꯨꯕꯨ ꯂꯥꯏꯔꯕꯗꯤ ꯃꯗꯨꯗꯒꯤ ꯈꯔ ꯆꯥꯕ ꯌꯥꯏ ꯐꯖꯕ ꯃꯑꯣꯡꯗ ꯃꯥꯒꯤ ꯁꯦꯟ ꯑꯃ ꯂꯧꯕ ꯌꯥꯏ ꯑꯗꯨꯒ ꯅꯈꯣꯏꯅ ꯁꯤꯟꯅꯕ ꯃꯇꯝꯗ ꯃꯈꯣꯏꯗ ꯃꯈꯣꯏꯒꯤ ꯃꯥꯜꯆꯥꯟꯁꯤꯡꯗꯨ ꯁꯥꯈꯤ ꯊꯝꯃꯨ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯗꯨꯕꯨ ꯑꯣꯛꯂꯕꯅꯤ ꯑꯜꯂꯥꯍꯅ ꯍꯤꯁꯥꯕꯀꯤꯗꯃꯛꯇꯗꯤ ꯃꯥꯜꯆꯥꯟ ꯁꯤꯟꯅꯕ ꯃꯇꯝꯗ ꯁꯥꯈꯤ ꯊꯝꯒꯗꯕ ꯑꯩꯅꯁꯨ ꯎꯔꯤꯕ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯌꯦꯇꯤꯝ ꯅꯨꯄꯤ ꯑꯣꯏꯔꯣ ꯅꯨꯄꯥ ꯑꯣꯏꯔꯣ ꯃꯈꯣꯏꯒꯤ ꯃꯥꯜꯆꯥꯟ ꯁꯤꯟꯅꯕ ꯃꯇꯝ ꯅꯤꯄꯥꯁꯤꯡꯅ ꯐꯪꯒꯅꯤ ꯁꯔꯨꯛ ꯃꯄꯥ ꯃꯃꯥ ꯑꯃꯁꯨꯡ ꯑꯅꯛꯄ ꯃꯔꯤ ꯃꯇꯥꯅ ꯊꯅꯝꯕ ꯂꯟ ꯊꯨꯝꯗꯒꯤ ꯑꯃꯁꯨꯡ ꯅꯨꯄꯤꯁꯤꯡꯁꯨ ꯐꯪꯒꯅꯤ ꯁꯔꯨꯛ ꯃꯄꯥ ꯃꯃꯥ ꯑꯃꯁꯨꯡ ꯑꯅꯛꯄ ꯃꯔꯤ ꯃꯇꯥꯅ ꯊꯅꯝꯕ ꯃꯥꯜꯗꯒꯤ ꯃꯗꯨ ꯈꯔ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯌꯥꯝꯂꯕꯁꯨ ꯑꯔꯦꯞꯄ ꯁꯔꯨꯛ ꯑꯃ ꯔꯂꯨ ꯑꯃ ꯍꯥꯏꯕ ꯍꯧꯔꯛꯀꯗꯧꯔꯦ ꯃꯥꯜ ꯌꯦꯟꯕꯒꯤ ꯉꯁꯥꯏ ꯌꯦꯇꯤꯝꯒꯤ ꯈꯛꯇ ꯑꯌꯥꯁꯤ ꯌꯦꯇꯤꯝꯒꯤꯗ ꯂꯧꯔꯁꯦꯕ ꯃꯊꯛꯀꯤꯁꯤ ꯌꯦꯇꯤꯝꯒꯤ ꯈꯛꯇ ꯍꯥꯏꯔꯝꯃꯒ ꯍꯦꯛꯇ ꯑꯜꯂꯥꯍꯅ ꯁꯤꯗ ꯃꯥꯜ ꯌꯦꯟꯕꯒꯤ ꯂꯨ ꯑꯃ ꯍꯥꯏꯔꯛꯏꯁꯤ ꯃꯌꯥꯝ ꯄꯨꯝꯕꯗ ꯑꯗꯣ ꯑꯌꯥꯠ ꯀꯨꯔꯥꯟꯒꯤ ꯑꯌꯥꯠꯁꯤꯡꯁꯤ ꯂꯣꯏꯅꯃꯛꯇ ꯆꯟꯒꯗꯕꯅꯦ ꯑꯗꯨꯒ ꯌꯦꯟꯅꯕ ꯃꯇꯝꯗ ꯃꯔꯤ ꯃꯇꯥꯁꯤꯡ ꯃꯄꯥ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡ ꯑꯃꯁꯨꯡ ꯑꯅꯪꯕꯁꯤꯡ ꯂꯥꯛꯇꯨꯅ ꯌꯥꯎꯔꯕꯗꯤ ꯃꯈꯣꯏꯗꯁꯨ ꯈꯔ ꯄꯤꯖꯧ ꯃꯗꯨꯗꯒꯤ ꯑꯃꯁꯨꯡ ꯃꯈꯣꯏꯗ ꯁꯤꯖꯤꯟꯅꯧ ꯐꯖꯕ ꯋꯥꯍꯩ ꯃꯔꯤ ꯃꯇꯥ ꯑꯅꯛꯄ ꯑꯗꯩ ꯃꯄꯥ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔ ꯀꯩꯀꯩ ꯂꯥꯛꯑꯗꯤ ꯃꯈꯣꯏꯗꯁꯨ ꯐꯖꯕ ꯃꯈꯣꯏꯗꯁꯨ ꯄꯤꯖꯧ ꯍꯥꯏꯔꯤꯃꯦ ꯁꯔꯨꯛ ꯄꯤꯌꯨ ꯍꯥꯏꯔꯤꯃꯦꯕ ꯃꯈꯣꯏꯗꯁꯨ ꯑꯇꯣꯞꯄ ꯒꯤꯐ ꯄꯤꯌꯨ ꯍꯥꯏꯕꯅꯦꯕ ꯍꯗꯤꯌꯥ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯐꯥꯎ ꯊꯨꯅꯗꯅ ꯃꯨꯟꯅꯔꯤꯅꯤ ꯑꯩꯈꯣꯏ ꯃꯥꯟꯃꯟꯅꯗꯅ ꯃꯨꯟꯅꯔꯤꯃꯦꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯄꯥ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡ ꯌꯣꯛꯄꯁꯤꯡꯅ ꯍꯤꯖꯥꯝꯀꯁꯤ ꯕ꯭ꯔꯤꯒꯦꯗ ꯃꯅꯨꯡꯗꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯗꯤ ꯌꯣꯛꯏꯕꯁꯤꯡꯗꯨ ꯋꯥꯂꯤꯁꯤꯡꯗꯨ ꯀꯤꯒꯗꯕꯅꯤ ꯃꯈꯣꯏꯅ ꯊꯅꯝꯕꯗꯧꯅ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯑꯁꯣꯟꯕ ꯃꯆꯥꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤꯗꯃꯛ ꯀꯤꯕꯗꯧꯅ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯜꯂꯥꯍꯕꯨ ꯀꯤꯒꯗꯕꯅꯤ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯋꯥꯇꯃꯛ ꯍꯥꯏꯒꯗꯕꯅꯤ ꯌꯦꯟꯒꯗꯧꯔꯤꯕ ꯄꯤꯒꯗꯧꯔꯤꯕ ꯃꯥꯏ ꯃꯥꯜ ꯄꯤꯊꯣꯛꯀꯗꯧꯔꯤꯕ ꯋꯥꯂꯤꯁꯤꯡꯁꯦ ꯑꯍꯟꯁꯤꯡꯁꯦ ꯑꯍꯟꯇ ꯅꯠꯇꯅ ꯂꯨꯆꯤꯡꯕꯝꯅ ꯄꯤꯗꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯐꯝꯅꯔꯒ ꯐꯝꯅꯗꯅ ꯄꯤꯗꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗ ꯀꯤꯒꯗꯕꯅꯦꯕ ꯑꯜꯂꯥꯍꯕꯨ ꯃꯈꯣꯏꯒꯤꯁꯨ ꯃꯆꯥ ꯃꯁꯨ ꯑꯁꯣꯟꯕ ꯂꯩꯕꯗ ꯀꯤꯕꯗꯨ ꯃꯁꯥꯗ ꯊꯣꯛꯑꯔꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯀꯤꯒꯗꯕꯅꯦꯕ ꯇꯁꯦꯡꯅꯃꯛ ꯃꯄꯥ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯥꯜ ꯌꯣꯠꯂꯤꯕꯁꯤꯡꯗꯨ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯃꯈꯣꯏꯅ ꯌꯣꯠꯁꯤꯟꯖꯕꯅꯤ ꯁꯨꯞꯅꯒꯤ ꯃꯩ ꯈꯛꯇꯕꯨ ꯃꯈꯣꯏꯒꯤ ꯃꯕꯨꯛꯁꯤꯡꯗ ꯃꯈꯣꯏꯕꯨ ꯆꯥꯛꯊꯦꯛꯍꯟꯒꯅꯤ ꯃꯩꯔꯤ ꯊꯣꯛꯅ ꯆꯥꯛꯄ ꯃꯩꯗ ꯖꯍꯟꯅꯝꯒꯤ ꯃꯩꯗ ꯃꯄꯥ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯥꯜ ꯃꯈꯣꯏꯒꯤ ꯃꯥꯜꯅꯦꯅ ꯃꯈꯣꯏꯒꯤ ꯃꯥꯜ ꯆꯥꯊꯣꯛꯄ ꯃꯤꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯤꯡꯗ ꯈꯣꯝꯃꯤꯕ ꯃꯤꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯆꯟꯒꯗꯧꯔꯤ ꯌꯦꯇꯤꯝ ꯈꯥꯅꯥꯒꯤ ꯃꯤꯡꯗ ꯈꯣꯝꯃꯣꯅꯦ ꯃꯥꯜ ꯆꯟꯗꯥꯗ ꯑꯗꯨ ꯆꯥꯕꯅ ꯂꯣꯏꯅ ꯆꯥꯔꯣ ꯌꯦꯇꯤꯝ ꯅꯠꯇꯕꯅꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯑꯗꯨꯁꯨ ꯂꯣꯏꯅ ꯆꯟꯒꯅꯦꯕ ꯑꯜꯂꯥꯍꯅ ꯅꯈꯣꯏꯗ ꯁꯤꯟꯅꯕꯤꯔꯤ ꯅꯈꯣꯏꯒꯤ ꯅꯆꯥꯁꯤꯡꯒꯤ ꯁꯣꯇꯣꯒꯤ ꯃꯇꯥꯡꯗ ꯇꯨꯁꯤꯗ ꯌꯦꯇꯤꯝ ꯈꯛꯇꯒꯤ ꯍꯥꯏꯔꯅꯦꯅ ꯑꯩꯈꯣꯏꯅ ꯑꯌꯥꯠ ꯃꯊꯛꯀꯤꯁꯤꯡꯁꯤ ꯈꯟꯈ꯭ꯔꯣ
ꯑꯗꯨꯒ ꯁꯤꯗ ꯃꯈꯥꯗ ꯁꯣꯇꯣꯛꯑꯦꯟꯕꯒꯤ ꯑꯃꯨꯛꯀ ꯍꯥꯏꯔꯛꯑꯦ ꯑꯜꯂꯥꯍꯅ ꯅꯈꯣꯏꯗ ꯁꯤꯟꯅꯕꯤꯔꯤ ꯅꯈꯣꯏꯒꯤ ꯅꯆꯥꯁꯤꯡꯒꯤ ꯁꯣꯇꯣꯒꯤ ꯃꯇꯥꯡꯗ ꯅꯤꯄꯥ ꯑꯃꯅ ꯐꯪꯒꯅꯤ ꯅꯨꯄꯤ ꯑꯅꯤꯒꯤ ꯁꯔꯨꯛꯀ ꯃꯥꯟꯅꯅ ꯇꯧꯏꯃꯁꯨꯡ ꯃꯆꯥꯅꯨꯄꯤ ꯉꯥꯛꯇ ꯂꯩꯍꯧꯔꯕꯗꯤ ꯑꯅꯤ ꯅꯠꯇ꯭ꯔꯒ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯃꯈꯣꯏꯅ ꯐꯪꯒꯅꯤ ꯃꯥꯅ ꯊꯅꯝꯕ ꯃꯥꯜꯒꯤ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯄꯒꯤ ꯑꯅꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤ ꯑꯃꯠꯇ ꯂꯩꯍꯧꯔꯕꯗꯤ ꯇꯪꯈꯥꯏ ꯑꯃ ꯃꯥꯒꯤ ꯁꯔꯨꯛꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯤꯕ꯭ꯔꯥ ꯁꯤꯐꯥꯎ ꯌꯦꯟꯕ ꯀꯥꯟꯗ ꯅꯤꯄꯥꯅ ꯐꯪꯒꯅꯤ ꯅꯨꯄꯤꯒꯤ ꯁꯔꯨꯛ ꯑꯅꯤ ꯁꯔꯨꯛ ꯅꯤꯄꯥꯅ ꯁꯔꯨꯛ ꯑꯅꯤ ꯅꯨꯄꯤꯅ ꯁꯔꯨꯛ ꯑꯃ ꯀꯣ ꯑꯗꯨꯗ ꯁꯤꯔꯤ ꯃꯤꯗꯨꯒꯤ ꯅꯨꯄꯤ ꯈꯛꯇ ꯂꯩꯍꯧꯔꯕ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯑꯗꯨ ꯑꯣꯏꯗꯤ ꯀꯌా ꯊꯣꯛꯄꯒꯤ ꯑꯍꯨꯝ ꯊꯣꯛꯄꯒꯤ ꯑꯃ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯄꯒꯤ ꯑꯅꯤ ꯐꯪꯒꯅꯦꯕ ꯑꯃꯁꯨꯡ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯃꯠꯇ ꯂꯩꯍꯧꯔꯗꯤ ꯇꯪꯈꯥꯏ ꯑꯃ ꯃꯥꯒꯤ ꯁꯔꯨꯛꯅꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯇꯪꯈꯥꯏ ꯃꯥꯒꯤ ꯁꯔꯨꯛꯅꯦꯕ ꯑꯇꯩ ꯂꯩꯇꯕ ꯀꯅꯥꯝꯇ ꯑꯅꯤ ꯑꯗꯨ ꯃꯈꯥꯗ ꯍꯥꯏꯔꯛꯈꯤꯅꯤ ꯃꯈꯥꯗ ꯂꯥꯛꯀꯅꯤꯌꯦ ꯃꯈꯥꯗ ꯂꯥꯛꯈꯤꯅꯦꯕ ꯑꯗꯨ ꯂꯣꯏꯅ ꯑꯌꯥꯠꯁꯤ ꯄꯨꯟꯅ ꯌꯦꯡꯁꯦꯕ ꯑꯗꯨꯒ ꯃꯄꯥ ꯃꯃꯥꯒꯤ나 ꯃꯈꯣꯏ ꯑꯃꯃꯝꯅ ꯐꯪꯒꯅꯤ ꯁꯔꯨꯛ ꯇꯔꯨꯛ ꯊꯣꯛꯄꯒꯤ ꯑꯃ ꯃꯥꯅ ꯊꯅꯝꯕ ꯑꯗꯨꯒꯤ ꯁꯤꯈ꯭ꯔꯕꯗꯨꯒꯤ ꯃꯆꯥꯅꯤꯄꯥ ꯑꯃ ꯂꯩꯍꯧꯔꯕꯗꯤ ꯁꯤꯈ꯭ꯔꯤꯕ ꯃꯤꯗꯨꯒꯤ ꯃꯆꯥꯅꯤꯄꯥ ꯑꯃ ꯂꯩꯍꯧꯔꯗꯤ ꯃꯃꯥ ꯃꯄꯥꯒꯤꯅ ꯇꯔꯨꯛ ꯊꯣꯛꯄꯒꯤ ꯀꯌꯥ ꯐꯪꯒꯅꯤ ꯑꯃ ꯁꯤꯗ ꯃꯆꯥꯗꯨ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯃꯆꯥꯗꯨꯒꯤ ꯃꯥꯜ ꯀꯔꯤꯝꯇ ꯂꯩꯇꯦꯕ ꯁꯤꯕ ꯀꯥꯟꯗ ꯀꯔꯤꯒꯤꯅꯣ ꯃꯆꯥꯗꯨ ꯂꯩꯇ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯃꯆꯥꯗꯨꯒꯤ ꯃꯥꯜ ꯐꯪꯗꯕꯅꯤꯅ ꯏꯅꯥꯛ ꯈꯨꯜꯂꯒꯅ ꯃꯥꯒꯤ ꯂꯩꯖꯗꯅ ꯈꯣꯠꯇꯅ ꯃꯥꯜ ꯈꯔ ꯂꯩꯔꯦ ꯏꯅꯥꯛ ꯈꯨꯟꯗꯕ ꯃꯤꯗꯨꯒꯤꯗꯤ ꯃꯥꯜ ꯐꯪꯗ꯭ꯔꯤꯕꯅꯤꯅ ꯃꯆꯥ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯉꯥꯡꯇ ꯑꯣꯏꯔꯕ꯭ꯔꯥ ꯑꯉꯥꯡ ꯅꯠꯇꯦ ꯃꯆꯥꯁꯦ ꯑꯍꯟꯅ ꯃꯆꯥ ꯑꯣꯏꯕꯁꯤ ꯌꯥꯗꯕ꯭ꯔꯥ ꯍꯣꯏꯅ ꯑꯍꯟꯅꯤ ꯑꯗꯨꯒꯤ ꯃꯄꯥꯗꯤ ꯄꯤꯛꯏꯉꯩꯗ ꯄꯤꯔꯤꯑꯕ ꯑꯍꯟꯗꯨꯒꯤ ꯃꯄꯥ ꯂꯩꯇꯦ ꯁꯤꯗ ꯑꯍꯟꯗꯨꯒꯤ ꯃꯄꯥ ꯂꯩꯇꯦ ꯑꯗꯨ ꯄꯤꯛꯄꯁꯤ ꯁꯤꯀꯟꯗꯔ ꯀꯧꯏꯁꯤ ꯀꯔꯝꯅ ꯃꯤ ꯑꯃ ꯁꯤꯔꯦ ꯃꯤꯗꯨ ꯑꯉꯥꯡ ꯑꯣꯏꯔꯦ ꯑꯗꯨ ꯃꯆꯥ ꯑꯣꯏꯔꯦ ꯑꯗꯨ ꯂꯩꯍꯧꯔꯤ ꯃꯄꯥ ꯑꯣꯏꯔꯣꯏꯗ꯭ꯔꯣ ꯃꯄꯥ ꯁꯤꯔꯗꯤ ꯂꯩꯍꯧꯔꯤ ꯃꯆꯥ ꯑꯣꯏꯗ꯭ꯔꯣ ꯃꯆꯥꯗꯣ ꯍꯟꯅꯨꯔꯁꯨ ꯌꯥꯏ ꯉꯁꯥꯏ ꯑꯍꯥꯟꯕꯗ ꯍꯥꯏꯈ꯭ꯔꯤꯕ ꯑꯌꯥꯁꯤꯡꯗꯣ ꯄꯤꯊꯣꯛꯄꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯀꯥꯟꯗ ꯄꯤꯊꯣꯛꯄꯒꯤ ꯍꯥꯏꯈ꯭ꯔꯦ ꯁꯦꯟꯅꯔꯤꯕ ꯃꯤꯗꯨꯅ ꯃꯥꯜ ꯁꯦꯟꯅꯔꯤꯕ ꯃꯤꯁꯦ ꯑꯜꯂꯥꯍꯅ ꯋꯥꯂꯤ ꯑꯣꯏꯍꯜꯂꯤꯕ ꯑꯍꯟꯁꯦ ꯁꯤꯛꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯉꯥꯡꯁꯤꯡꯗꯨ ꯌꯦꯇꯤꯝꯁꯤꯡꯗꯨ ꯄꯤꯊꯣꯛꯀꯅꯦꯕ ꯃꯥꯏ ꯃꯥꯜꯗꯨ ꯒꯋꯥ ꯊꯝꯃꯒ ꯁꯥꯊꯤ ꯁꯥꯕꯨ ꯊꯝꯗ ꯅꯨꯄꯤ ꯑꯣꯏꯔꯣ ꯅꯨꯄꯥ ꯑꯣꯏꯔꯣ ꯑꯗꯨꯗ ꯌꯦꯇꯤꯝ ꯈꯛꯇ ꯅꯠꯇꯦ ꯑꯩꯅ ꯂꯧꯔꯤꯁꯤ ꯂꯣꯏꯅꯃꯛꯀꯤ ꯄꯤꯔꯅꯦꯕ ꯅꯪꯒꯤ ꯁꯤꯅꯤ ꯁꯤ ꯂꯩꯕꯋꯥꯅꯤ ꯌꯦꯟꯅꯗꯕꯤꯗ ꯃꯄꯥꯗꯨꯅ ꯄꯤꯒꯗꯕ ꯁꯔꯨꯛ ꯈꯔ ꯄꯤꯔꯅꯦ ꯌꯦꯇꯤꯝ ꯃꯥꯜ ꯄꯤꯊꯣꯛꯑꯅ ꯌꯥꯎꯔꯗꯤ ꯍꯧꯖꯤꯛ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯗꯤ ꯁꯤꯗ ꯌꯦꯜꯂꯛꯏꯁꯤꯁꯨ ꯌꯦꯇꯤꯝ ꯈꯛꯇꯩ ꯇꯥꯏ ꯑꯗꯨ ꯁꯤꯗ ꯁꯤꯔꯤꯁꯤ ꯄꯤꯊꯣꯛꯄ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯜꯂꯤꯁꯤꯕꯣ ꯂꯥꯏꯔꯤꯛꯁꯨ ꯇꯝꯍꯜꯂꯤꯁꯤꯕꯣ ꯁꯤꯔꯤꯁꯦ ꯃꯆꯥꯅꯤꯄꯥ ꯂꯩꯍꯧꯋꯦꯕ ꯄꯤꯊꯣꯛꯄ ꯍꯥꯏꯕꯁꯤ ꯃꯃꯥꯗꯨ ꯄꯤꯗꯧꯔ ꯁꯤꯗꯤ ꯄꯤꯉꯩꯗ ꯄꯤꯕꯗꯨꯅꯦꯕ ꯍꯧꯖꯤꯛꯁꯤꯗꯤ ꯐꯔꯥꯏꯒꯤ ꯋꯥꯅꯦꯕ ꯁꯤꯈ꯭ꯔ ꯃꯇꯨꯡꯗ ꯌꯦꯟꯕꯒꯤ ꯋꯥꯅꯦꯕ ꯁꯤꯍꯜꯂꯤꯕ ꯃꯤꯁꯤꯗ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯌꯦꯡꯁꯦꯕ ꯁꯤ ꯃꯆꯥꯅꯤꯄꯥ ꯑꯃ ꯂꯩꯌꯦꯕ ꯑꯃ ꯂꯩꯕꯁꯤꯒꯤꯗꯤ ꯁꯤꯒꯤ ꯃꯄꯥ ꯃꯃꯥꯗ ꯇꯔꯨꯛ ꯊꯣꯛꯄ ꯑꯃ ꯄꯤꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨ ꯁꯤꯔꯤꯕ ꯃꯤꯁꯤ ꯑꯍꯟꯁꯨ ꯑꯣꯏꯔꯤ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤꯑꯕ ꯃꯄꯥ ꯃꯃꯥꯗꯤ ꯉꯜꯂꯤꯑꯕ ꯍꯧꯖꯤꯛ ꯑꯩ ꯈꯪꯗꯦ ꯀꯌꯥꯅꯣ ꯃꯆꯥꯗꯤ ꯂꯩꯔꯤꯑꯕ ꯃꯥꯁꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯃ ꯂꯩꯍꯧꯔꯗꯤ ꯇꯔꯨꯛ ꯊꯣꯛꯄ ꯌꯥꯝ ꯐꯪꯒꯅꯤ ꯇꯧ ꯑꯃꯁꯨꯡ ꯃꯆꯥꯅꯤꯄꯥ ꯂꯩꯍꯧꯗꯗꯨꯅ ꯃꯄꯥ ꯃꯃꯥ ꯈꯛꯇ ꯃꯥꯒꯤ ꯃꯥꯜꯗꯨ ꯐꯪꯕ ꯇꯥꯔꯕꯗꯤ ꯃꯥꯒꯤ ꯁꯔꯨꯛ ꯃꯥꯜꯗꯨꯒꯤ ꯃꯃꯥꯒꯤ ꯁꯔꯨꯛ ꯃꯥꯜꯗꯨꯒꯤ ꯑꯍꯨꯝ ꯊꯣꯛꯄꯒꯤ ꯑꯃꯅꯤ ꯃꯆꯥ ꯂꯩꯇꯕ ꯃꯄꯥ ꯃꯃꯥ ꯇꯔꯤꯕ ꯃꯄꯥ ꯃꯃꯥ ꯂꯩꯍꯧꯔꯗꯤ ꯁꯤꯔꯤꯗꯨ ꯃꯤ ꯑꯃ ꯁꯤꯔꯦ ꯃꯆꯥ ꯃꯁꯨ ꯀꯔꯤꯝ ꯂꯩꯇ꯭ꯔꯦ ꯃꯄꯥ ꯃꯃꯥꯗꯤ ꯂꯩ ꯃꯄꯥ ꯃꯃꯥꯗꯤ ꯂꯩꯔꯦ ꯑꯗꯨ ꯃꯃꯥꯒꯤ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯄꯒꯤ ꯑꯃ ꯑꯗꯒꯤ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯂꯩꯍꯧꯔꯕꯗꯤ
ꯃꯃꯥꯒꯤ ꯁꯔꯨꯛꯇꯨ ꯇꯔꯨꯛ ꯊꯣꯛꯄꯒꯤ ꯑꯃꯈꯛꯇꯅꯤ ꯃꯄꯥ ꯑꯣꯏꯔꯗꯤ ꯃꯄꯥꯒꯤꯗꯤ ꯀꯌꯥ ꯐꯪꯉꯦ ꯑꯗꯨ ꯌꯥꯎꯔꯛꯇ꯭ꯔꯣ ꯃꯄꯥꯒꯤꯗꯤ ꯑꯍꯨꯝ ꯊꯣꯛꯄꯒꯤ ꯑꯃ ꯑꯣꯏꯔꯗꯤ ꯑꯅꯤ ꯇꯥꯔꯦꯗꯅ ꯑꯍꯨꯝ ꯊꯣꯛꯄꯒꯤ ꯑꯅꯤ ꯇꯥꯔꯦ ꯑꯗꯨꯒꯤ ꯃꯆꯥ ꯂꯩꯁꯤꯔꯦ ꯃꯥꯒꯤ ꯃꯇꯨꯁꯨ ꯁꯤꯔꯦ ꯃꯥꯒꯤ ꯃꯥꯟꯗꯤ ꯂꯩꯔꯦ ꯃꯇꯨꯒꯤ ꯑꯍꯜ ꯑꯣꯏꯔꯝꯃꯤꯅ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯔꯛꯈꯤꯅꯤ ꯃꯈꯥ ꯅꯨꯄꯤ ꯊꯤꯔꯦ ꯑꯗꯒꯤ ꯃꯥꯒꯤ ꯂꯩꯍꯧꯔꯤꯕ ꯃꯥꯟꯁꯦ ꯃꯌꯥꯝꯕꯁꯨ ꯁꯤꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝꯕꯒꯤ ꯃꯆꯥꯁꯤꯡꯗꯤ ꯂꯩꯍꯧꯔꯦ ꯑꯗꯨ ꯃꯌꯥꯝꯕꯒꯤ ꯃꯆꯥꯁꯤꯡꯁꯤꯗ ꯂꯣꯏꯅ ꯌꯦꯜꯂꯛꯑꯦ ꯃꯈꯣꯏꯁꯨ ꯌꯦꯡꯒꯅꯤ ꯑꯍꯥꯟꯕ ꯍꯥꯏꯈꯤꯕꯗꯨ ꯑꯉꯥꯡ ꯃꯆꯥ ꯌꯥꯎꯗꯦꯗ ꯃꯈꯣꯏꯁꯨ ꯄꯤꯒꯅꯤ ꯑꯍꯥꯟꯕ ꯍꯥꯏꯈꯤꯕꯗꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯩꯈꯣꯏ ꯀꯣꯏꯁꯟꯁꯤ ꯁꯤꯗ ꯍꯪꯒꯗꯕ ꯀꯣꯏꯁꯟ ꯅꯠꯇꯦ ꯍꯪꯍꯧꯅꯦ ꯑꯩ ꯍꯪꯉꯤꯁꯤꯅꯤ ꯑꯩꯒ ꯔꯖꯕꯥꯂꯤ ꯑꯩ ꯍꯪꯉꯤꯁꯤꯅꯤ ꯑꯩꯅꯦ ꯔꯖꯕꯥꯂꯤꯅꯦ ꯃꯥꯅꯦ ꯑꯩꯅꯦ ꯔꯖꯕꯥꯂꯤꯅꯦ ꯑꯩꯈꯣꯏꯅꯤ ꯄꯣꯛꯃꯤꯟꯅꯔꯦꯕ ꯄꯣꯛꯃꯤꯟꯅꯕꯁꯤꯗꯒꯤ ꯑꯩꯒꯤ ꯔꯖꯕꯥꯂꯤꯒꯤ ꯁꯤ ꯃꯆꯥ ꯂꯩꯇꯦꯕ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯁꯤꯈ꯭ꯔꯦ 마수 시래 아이수 시래요 아이수 비수 시래요 아이 이자디 레호리요 레호리가 만지 아이 레리고 이자 중심을 방가던 것 adu ahan ba ya dai kre nipan su di yong se hona ba yeng ho dra ga nipan su du ba tho ba ai ne koi bicha dum phangada ai ma mai kana phole ho dre mai ki kana ko kam dre khandam tharam dre patai mau shi dre lai dre nam ande to na pangi ma patai mau ji shi dre phangani phangani adu jai khong ni ma cha ma hoi ji le ho ri adu khong ni ma cha jing de kadina ida ni ma cha ma shu ba nipan suba ayatu yengo nipan suba ayatu pa khir do nipan suba ayata hai kre han do nipan suba ayatu yengo hai bani karino ko ya ya han bada hai kre ni adu ga yen adu da mani na sa adu hana lo do sem kre allah na adu mi mari mata tu kanano adu mari mata tu kanano ba maina ku do ji machi manau du naktro naktro du du phangani Quran se Quran ke ayat sida khan thara ka artha anna bo no ba akhona mayam ato pada ha One day na pina re, madoi na jate na inai kire. Wada akan melau bane. Akan melau do. Ai lain na jate. lagi machi manau le hordi saruk tu nang sire nang ja su le hai ni na adu nang ja su su ma di kan la rai na adu mar thara mi mal do ma gi ma cha ha le ra ma ga si ko or ma cha du ta la bo bo do ra ma gi original la tra adu ri pa Ma amu yo ki yo gam de po ki po gam. 방에도 좀 Ma di le ho. oi bo ma di pa Po ki po gam. 나는 방가다니 그냥 사람이 machi manau le hordi taruk thok pogi mama ge do am khakkani hai kre adi nang ga ma di la na re ma chin na chna o de le mi se ko si lap na re ba La be. Adu ba ma koi na di na ma ka. ma chna gi ma cha ta re Ma tnao ma ta do bang ka na. Ma koi na ye na pa na ma tnao sing ni man ga khara ma phang na da ba khara phang na da. Am ko ma shu da phang. 나가려면 Ni kumoro na ta. 나가려면 방에가 Adu wayen do onai. 오늘에 오늘이 시 미도 하얗고 간다. 누가 자인 데봐. 알림 된니 라이비 거이 간. 미 칼네. su 먹고. ha ga da ma su le ne ma sa na ko ma su ni ma se aja ta kona nai na si masi pum na maksi si khe baduna oil tawram badu ithok khaba matung da ni durga ji rai ye do se hai mo au phangani mari phangani ma phangani hai gi du je si gi matung da le go ma to ne oil tawram badu si gi matung da le mo to ne oil tawram badu pithok khaba matung da ni osie to ram badu do khaba de natraga mi ge sendol leiram lawadi madu singdo khaba matung da ni ka banda phangi kharas kalor sendol an tani 내 호도 adu ka du lo lo matung da
ꯂꯦꯝꯃꯒ ꯑꯗꯨ ꯌꯦꯡꯒꯗꯕ ꯅꯈꯣꯏꯒꯤ ꯅꯄꯥꯁꯤꯡ ꯅꯠꯇ꯭ꯔꯒ ꯅꯆꯥꯅꯤꯄꯥꯁꯤꯡ ꯅꯈꯣꯏꯅ ꯈꯪꯗꯦ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯅꯛꯁꯤꯟꯕꯒꯦ ꯍꯥꯏꯕꯗꯨ ꯅꯈꯣꯏꯗ ꯀꯥꯟꯅꯕꯗ ꯄꯟꯈ꯭ꯔꯤꯕ ꯁꯔꯨꯛꯁꯤꯡꯁꯤ ꯌꯥꯊꯪꯅꯤ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯗꯤ ꯃꯇꯝ ꯈꯨꯗꯤꯡꯗ ꯈꯪꯂꯤꯕꯅꯤ ꯁꯤꯡꯕꯅꯤ ꯅꯤꯄꯥꯗꯤ ꯑꯗꯨ ꯁꯦꯅꯤ ꯇꯧꯔꯀꯥꯟꯗꯤ ꯍꯥꯏꯗꯦꯕ ꯃꯈꯥꯗ ꯑꯃꯨꯛꯀ ꯂꯥꯛꯑꯦ ꯃꯊꯛꯇ ꯍꯥꯏꯈ꯭ꯔꯤꯁꯤ ꯅꯤꯄꯥ ꯁꯤꯕꯒꯤꯅꯤ ꯃꯈꯥꯗ ꯅꯨꯄꯤ ꯁꯤꯕꯒꯤ ꯑꯃꯨꯛꯀ ꯂꯥꯛꯑꯦ ꯑꯗꯨꯒ ꯅꯈꯣꯏꯅ ꯐꯪꯒꯅꯤ ꯇꯪꯈꯥꯏ ꯑꯃ ꯅꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯊꯅꯝꯕꯗꯨꯒꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯂꯩꯍꯧꯗ꯭ꯔꯕꯗꯤ ꯃꯆꯥ ꯂꯩꯍꯧꯗ꯭ꯔꯗꯤ ꯃꯇꯨꯗꯨꯅ ꯇꯪꯈꯥꯏ ꯑꯃ ꯐꯪꯒꯅꯦꯕ ꯇꯧꯕꯁꯨꯡ ꯃꯈꯣꯏꯒꯤ ꯑꯧꯂꯥꯗ ꯂꯩꯇ꯭ꯔꯦꯅꯦ ꯃꯈꯣꯏꯒꯤ ꯑꯧꯂꯥꯗ ꯂꯩꯇ꯭ꯔꯕꯗꯤ ꯃꯋꯥ ꯁꯤꯈ꯭ꯔꯦꯅꯦ ꯑꯗꯨꯕꯨꯗꯤ ꯅꯨꯄꯤꯗꯨꯅ ꯐꯪꯒꯗꯕ ꯁꯔꯨꯛꯁꯦ ꯇꯪꯈꯥꯏ ꯑꯃ ꯅꯠꯇꯦ ꯅꯨꯄꯥꯗꯨ ꯐꯪꯒꯗꯕꯁꯦ ꯇꯪꯈꯥꯏ ꯑꯃꯅꯦ ꯇꯧꯕꯁꯨꯡ ꯃꯈꯣꯏꯒꯤ ꯃꯆꯥ ꯂꯩꯍꯧꯔꯕꯗꯤ ꯅꯈꯣꯏꯅ ꯐꯪꯒꯅꯤ ꯁꯔꯨꯛ ꯃꯔꯤ ꯊꯣꯛꯄꯒꯤ ꯑꯃ ꯅꯈꯣꯏꯅ ꯊꯅꯝꯕꯗꯨꯒꯤ ꯍꯧꯖꯤꯛ ꯅꯨꯄꯤꯗꯤ ꯉꯁꯥꯏꯒꯤ ꯃꯊꯛꯇ ꯌꯦꯟꯈ꯭ꯔꯁꯤ ꯌꯦꯇꯤꯝꯒꯤꯅꯤ ꯍꯥꯏꯔꯣ ꯑꯗꯨ ꯅꯨꯄꯤꯗꯤ ꯃꯥꯜ ꯑꯃꯐꯥꯎ ꯄꯨꯔꯛꯇ꯭ꯔꯤ ꯌꯦꯟꯗ꯭ꯔꯤꯑꯕ ꯑꯗꯨ ꯅꯨꯄꯤꯗꯨ ꯁꯤꯔꯗꯤ ꯑꯩꯈꯣꯏꯗꯤ ꯑꯃꯐꯥꯎ ꯐꯪꯗꯦꯕ ꯃꯥꯜ ꯌꯦꯜꯂꯛꯇ꯭ꯔꯤꯉꯩ ꯃꯥꯏ ꯃꯥꯜ ꯄꯤꯔꯛꯇ꯭ꯔꯤꯃꯤꯅ ꯉꯁꯥꯏ ꯃꯊꯛꯇ ꯄꯤꯈ꯭ꯔꯤꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯄꯤꯊꯣꯛꯎ ꯍꯥꯏꯔꯤꯁꯤ ꯌꯦꯇꯤꯝꯒꯤꯅꯦꯕ ꯑꯗꯨꯏꯗꯨꯅ ꯅꯨꯄꯤꯒꯤꯗꯤ ꯑꯃꯐꯥꯎ ꯄꯤꯔꯛꯇ꯭ꯔꯕꯅꯤna ꯅꯤꯄꯥꯡꯈꯣꯏ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯐꯣꯔꯁꯥ ꯆꯠꯂꯦ ꯅꯨꯄꯤꯒꯤꯁꯨ ꯐꯣꯔꯁꯥ ꯆꯠꯂꯤꯃꯤꯅꯦ ꯅꯨꯄꯤꯁꯨ ꯆꯠꯂꯤꯃꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯥꯏ ꯃꯥꯜꯗꯤ ꯂꯩꯇ꯭ꯔꯤꯑꯕ ꯅꯨꯄꯤꯁꯨ ꯐꯣꯔꯁꯥ ꯆꯠꯂꯤ ꯀꯩꯒꯤꯅꯣ ꯁꯣꯝꯗ ꯃꯥ ꯌꯨꯝꯖꯥꯎꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯄꯤꯊꯣꯛꯇ꯭ꯔꯤꯑꯕ ꯍꯨꯟꯗꯣꯛꯈꯤꯅꯦꯅ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯁꯨ ꯄꯤꯊꯣꯛꯑꯝꯗ꯭ꯔꯦ ꯃꯌꯨꯝ ꯄꯥꯜꯂꯛꯑꯒꯁꯨ ꯃꯥꯜꯂꯦꯟꯗ꯭ꯔꯤ ꯑꯗꯨ ꯅꯨꯄꯤꯗ ꯅꯠꯇꯦ ꯅꯤꯄꯥꯒꯤꯁꯨꯅꯦ ꯅꯤꯄꯥꯁꯤ ꯈꯔꯗꯤ ꯃꯥ ꯍꯟꯈꯤꯗꯧꯅꯦ ꯀꯩꯝ ꯂꯩꯕ ꯅꯠꯇꯦ ꯍꯟꯗ꯭ꯔꯒꯅ ꯀꯩꯅꯣ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯃ ꯇꯧꯔꯦ ꯅꯨꯄꯤꯁꯤꯡꯒꯤꯅꯁꯨ ꯃꯄꯥꯝꯗꯒꯤ ꯀꯩꯒꯨꯝꯕ 이제기니 타도에다 아니 하에 뭐 이후로 왜 가르쳐 주게 ꯃꯔꯨ ꯑꯣꯏꯅ ꯄꯤꯒꯗꯕ ꯃꯤꯗꯨꯅ ꯄꯤꯗꯕꯅꯤ ꯄꯤꯒꯗꯕ ꯃꯋꯥꯗꯒꯤ ꯅꯝꯒꯗꯕꯅꯦꯕ 와내지 말나도 따라와야 ꯁꯤꯗꯤ ꯁꯦꯡꯅ ꯆꯠꯂꯤ 가야 ꯍꯥꯏ ꯃꯈꯥ ꯆꯠꯊꯔꯁꯤꯁꯦ ꯃꯈꯣꯏꯅ ꯋꯤꯜ ꯇꯧꯔꯝꯕꯗꯨ ꯄꯤꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯠꯇ꯭ꯔꯒ ꯁꯦꯟꯗꯣꯟ ꯇꯣꯜꯂꯝꯂꯕꯗꯤ ꯃꯗꯨ ꯁꯤꯡꯗꯣꯛꯈ꯭ꯔꯒ ꯁꯤ ꯄꯨꯝꯕꯁꯤꯀꯣ ꯑꯗꯨꯒ ꯃꯈꯣꯏꯅ ꯅꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯐꯪꯒꯅꯤ ꯁꯔꯨꯛ ꯃꯔꯤ ꯊꯣꯛꯄꯒꯤ ꯑꯃ ꯅꯈꯣꯏꯅ ꯊꯅꯝꯕ ꯑꯗꯨꯗꯒꯤ ꯅꯈꯣꯏꯒꯤ ꯅꯆꯥ ꯂꯩꯍꯧꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯨꯄꯤꯁꯤꯡꯗꯣ ꯐꯪꯒꯗꯕꯁꯤ ꯀꯌꯥꯝ ꯐꯪꯒꯅꯤ ꯃꯔꯤ ꯊꯣꯛꯄꯒꯤ ꯑꯃ ꯃꯆꯥ ꯂꯩꯍꯧꯗ꯭ꯔꯗꯤ ꯅꯨꯄꯤꯅ ꯐꯪꯒꯗꯧꯔꯤꯁꯤ ꯃꯔꯤ ꯌꯥꯝ ꯐꯪꯒꯅꯦꯕ ꯑꯩꯅ ꯊꯅꯝꯕ ꯃꯥꯜꯂꯨꯔꯗꯤ ꯅꯨꯄꯤꯒ ꯇꯥꯏ ꯈꯦꯠꯅꯕ ꯍꯥꯏꯗꯨ ꯈꯦꯠꯅꯕ꯭ꯔꯥ ꯇꯧꯅꯤꯡꯕꯁꯨꯡ ꯃꯆꯥ ꯂꯩꯍꯧꯔꯕꯗꯤ ꯃꯈꯣꯏꯅ ꯐꯪꯒꯅꯤ ꯅꯤꯄꯥꯟ ꯊꯣꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯇꯪꯈꯥꯏꯗ ꯇꯥꯗ꯭ꯔꯥ ꯅꯈꯣꯏꯅ ꯊꯅꯝꯕ ꯑꯗꯨꯗꯒꯤ ꯅꯈꯣꯏꯅ ꯎꯏꯜ ꯇꯧꯔꯝꯕꯗꯨ ꯄꯤꯊꯣꯛꯈ꯭ꯔꯒ ꯅꯠꯇ꯭ꯔꯒ ꯁꯦꯟꯗꯣꯟ ꯇꯣꯜꯂꯝꯂꯕꯗꯤ ꯃꯗꯨ ꯁꯤꯡꯗꯣꯛꯈ꯭ꯔꯒ ꯑꯧꯂꯥꯗ ꯈꯛꯇꯒꯤ ꯅꯠꯇꯦꯕ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯍꯦꯟꯅꯁꯨ ꯅꯨꯄꯤ ꯅꯨꯄꯥꯒ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯔꯦ ꯃꯄꯥ ꯃꯃꯥ ꯑꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯔꯦ ꯇꯪꯈꯥꯏ ꯍꯦꯟꯅ ꯑꯗꯨꯒ ꯃꯄꯥ ꯃꯃꯥ ꯅꯠꯇ꯭ꯔꯒ ꯃꯆꯥ ꯂꯩꯍꯧꯗ꯭ꯔꯕ ꯅꯤꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯃꯄꯥ ꯃꯃꯥꯁꯨ ꯃꯆꯥꯁꯨ ꯂꯩꯍꯧꯗ꯭ꯔꯕ ꯅꯤꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯃꯅ ꯃꯥꯜ ꯊꯅꯝꯂꯕꯗꯤ ꯉꯥꯏꯈꯣ नत्रगा मचा लेहौद्रबा निपा नत्रगा नुपी अमना माल थनमलबदी मागी मचिन मनाव अमा नत्रगा मचे मचन अमा लेहौरबदी मखोय खुदिमकना फंगनी तरुक थोकपगी सरुक अमम मचिन मनाव लेहौबा मपा ममा मचा लेहौदबा मचिन मनाव सिंगना तरुक थोकपगी अमम फंगनेब तौगिमसुंग मसिदगी हेना लेहौरबदी मचे मचन अमदे हेन लेहौरबदी मखोयना फंगमिनगनी अहुम थोकपगी सरुक अमा अहुम थोकपगी अमदुनी हेन दौरमी सिगी आया नमने तमम रबंती कना भंगदुर महायो ट्राई थोइदा सिदे महौरे बसिसे
matu mawasi kita matuna tangkai pangai nama cari sini tangkai mau Aro. lama anak pemali mana saya nombor itu kepala nih pak. Itu pala kedua. Tunggu sih ada pilih dengan lana. Dia mau itu anak pemali mana saya mahal itu na. Aham dah dah hai. Itu na gelar. Ati ni bal yang betul lah pemai ini juari na to. Adu kana isarup te bidor mo ba. Ay kata. Saruk pi be nate. Ho da habi to kar bi to. Hoye ba du gelem halimi. Haraw hal bi. Adu ke nate. Uji mal elo na hai si lehor mi du na to. mani Adu lehor mi du na bangada mo. Mana kusi to raga मैं खाने लगा पीन में पी के पी रहे मारा वो आई गिरा है si hai puno si mal yang kedua orang pemidu dah hari me mal ini pemidu dah hari me terus mani ini sirmial sirmi itu nak tahu lehur pemidu dah hari me तो lehur pemidu ate yang kesi sipi terus itu tu hari me tu le mi sipi kanalin mata le me dah mata lehur itu ate si lo si lo pi pi faham pi kira ಅದು lehur madu mai so guys Astagfirullah. adu gitu so Rasul sallallahu alaihi wasallam elam do in harana adu zawal arham ini hai mari mata anak mama mari muka mari ga anak mama mari zawal arham mama mari adu ilai to onda adu eko isu kan raga India ini Yang tare na kita. Ah. ตาสักสิ่ง jadi mau Nanti ayat sing je ที่ koi วิญญาณตาดิ al ian ba kan da siki ayat sing ji Quran ji ko ian ka don. Itu kayak nasi itu macam mana dia? Yang dia meleleh. Nabi bawa baca. Tapi ni terus. Misalnya kalau kita ni sedang misi, macam ni apa? Lehore. Seperti yang dia tu orang misi, macam mana orang nyum leh itu na. Ayi dia bingung mereka, macam bingung mereka lehore sih. Karena ia loh kan ada demo tahu dia, tapi वो इन्हें तो वही है कि ये बिहार तो भी, अदू मत अदू तो मत zawal arham se mamarum di mupiyum di mari julewa adu mari sindo ये zawal arham में बाद कुल min बाद है ऐसे नहीं mama mari की कामुसी कोई कामुसी ना कोई आम गाँव का लोग मरी मत आना करो ना कोई आम मन को ऐसे आम तरी वो कोंगिन लगी है भी मेरा कोंगिन लगी है भी ना कोंगिन लगी सी थी रे पी दो hadis te yang aja ayo apa yang hadis te yang aja begitu kita ya hadis te yang kita ya orang hamil kiri wali awal hadis te masalah ayo hari ini aja Makoi si Allah ki pangkai sing ni. Aduga kana gumbana ya satu than. masalah Ya saya than. beri hanya satu ya kau satu ya yang kemarin ये जो है ना सीरीज सिरम दादा मानो वसेत तो उसी जरूर नहीं है रे प्राण जाओ जरा माल खान में और दिन कर का खैरन माल साल ले हो मल ले दी मानो वसेत तो उसी जरूर नहीं है प्राण आई साथ वो अदर की हो आदा की हो ना मानो वसेत तो उधर ही दो मतलब दिन की बराबर मा तो अदु का खर्च तो वो अदु तो वो ना है रे तो अदु की दो ना हां पीरे में तुम धन पे गेंद से अदु की दो में वहां का पीरा ale betul dia betul sungguh lagi ada amana yang dalam matungga mai kusi dulu mai kusi dulu mina man film go ma sai na sai to mai man si amma da piram me da ile ma to le ne smano हम जो कर ma da mi mo da piram me da amma da pi ga da ma sai to me na to me na da ma adu juga ya ko wasiat karam to no ya ko dia ada to dia wasiat karam to no ki karam to go wasiat to jun to ram mo di no se khanna laga ki to no ya ko ya Lan na usia tu lal kan adi. mana hari ini yang belum dia ayo kita ai itu sudah jamina nang ai bu si na kon di banina ai ma si na on do ma ni na chesta ho ni si ram dai ayo buat tu ma mai mai wasiat to pamunil wasiat ora di
ꯌꯥꯔꯣꯏꯕ ꯏꯇꯔꯥ ꯇꯧꯔꯛꯀꯅ ꯃꯌꯥꯝ ꯏꯇꯔꯥ ꯇꯧꯕ ꯃꯇꯝꯗꯣ ꯑꯩꯕꯨ ꯀꯣꯟ ꯈꯜꯂꯒ ꯍꯥꯏꯕ ꯃꯥꯅ ꯑꯗꯨꯅ ꯅꯠꯇ꯭ꯔꯣ ꯆꯨꯝꯊꯣꯛꯀꯅꯦꯕ ꯑꯗꯨ ꯄꯨꯟꯅ ꯄꯤꯒꯅ ꯊꯣꯛꯈꯤꯕꯁꯤ ꯃꯥꯏ ꯐꯅꯕꯩꯅꯦꯕ ꯃꯆꯦꯠ ꯄꯨꯟꯅ ꯇꯧꯊꯣꯛꯀꯅꯤ ꯑꯇꯩ ꯐꯪꯒꯅꯤ ꯐꯅꯕꯩ ꯉꯥꯛꯇꯅꯤ ꯑꯗꯨ ꯌꯥꯗ꯭ꯔꯒ ꯃꯈꯥ ꯌꯥꯗ꯭ꯔꯒ ꯃꯥ ꯇꯧꯅ ꯑꯗꯨꯗꯤ ꯌꯥꯎꯔꯛꯑꯅꯤ ꯑꯗꯨꯁꯨ ꯌꯥꯎꯔꯦ ꯀꯩꯅꯣ ꯁꯤꯡꯗꯣꯛꯄꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯀꯅꯤꯗꯅ ꯑꯗꯨ ꯁꯣꯏꯗꯅ ꯑꯗꯨꯗ ꯍꯥꯏꯕꯤꯗ꯭ꯔꯗꯤ 14 आयात यावरे नंबर 13 यावरे ꯃꯈꯣꯏꯁꯤ ꯑꯜꯂꯥꯍꯒꯤ ꯄꯪꯈꯩꯁꯤꯡꯅꯤ ꯑꯗꯨ ꯐꯔꯥꯏꯒꯤ ꯕꯥꯎ ꯀꯠꯄ ꯂꯩꯇ꯭ꯔꯗꯤ ꯁꯤ ꯑꯜꯂꯥꯍꯒꯤ ꯄꯪꯈꯩꯅꯦꯕ ꯍꯨꯗꯨꯗꯅꯦꯕ ꯑꯌꯥꯝꯕꯅ ꯃꯅꯤꯄꯨꯔꯗ ꯇꯧꯗ ꯃꯅꯤꯄꯨꯔꯗ ꯗꯨꯅꯤꯌꯥꯗ ꯇꯧꯔꯤꯕ ꯅꯨꯄꯤ ꯁꯤ ꯈꯔ ꯃꯥꯡꯍꯜꯂꯦ ꯑꯌꯥꯝꯕꯅ ꯑꯗꯨ ꯃꯥꯡꯍꯜꯂꯤꯁꯤ ꯅꯨꯄꯤ ꯃꯈꯩꯅ ꯑꯗꯨ ꯄꯥꯝꯕꯅꯤꯅ ꯑꯗꯨꯁꯨ ꯃꯥ ꯐꯪꯗꯁꯨ ꯂꯣꯏꯔꯦ ꯏꯅꯥꯎꯁꯤꯒꯤ ꯏꯆꯥꯁꯤ ꯅꯨꯡꯁꯤꯕꯗ ꯈꯪꯗ꯭ꯔꯦꯕ ꯃꯉꯣꯟꯗ ꯄꯥꯏ ꯇꯥꯜꯂꯔꯣꯏꯅ ꯄꯪꯕꯅ ꯑꯗꯨꯁꯨ ꯀꯦꯁꯇꯨ ꯂꯥꯛꯄ ꯅꯨꯄꯤꯅ ꯄꯪꯕ ꯅꯠꯇꯦ ꯁꯣꯝꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯄꯥꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯗꯨꯗꯤ ꯄꯪꯕ ꯍꯥꯏꯁꯦ ꯑꯗꯨꯗꯤ ꯄꯪꯕ ꯃꯋꯥꯗꯒꯤ ꯑꯁꯣꯝꯅ ꯅꯨꯡꯁꯤꯕꯩꯅꯤ ꯃꯈꯣꯏꯁꯤ ꯑꯜꯂꯥꯍꯒꯤ ꯄꯪꯈꯩꯁꯤꯡꯅꯤ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯁꯤ ꯑꯜꯂꯥꯍꯒꯤ ꯍꯨꯗꯨꯗꯅꯦꯕ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯌꯥꯊꯪ ꯏꯜꯂꯕꯗꯤ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯃꯥꯒꯤ ꯔꯁꯨꯜꯒꯤ ꯗꯥꯇꯣꯟꯗꯅ ꯍꯤꯡꯉꯤꯗꯁꯨ ꯗꯥꯇꯣꯟꯗꯅ ꯑꯁꯦ ꯃꯥꯜ ꯄꯤꯔꯒ ꯑꯩꯉꯣꯟꯗ ꯄꯤꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯨꯄꯤꯗꯨꯅ ꯆꯪꯗꯅ ꯍꯥꯏꯔꯝꯕ ꯃꯄꯥꯅ ꯍꯥꯏꯕꯁꯨ ꯍꯥꯏꯗꯦ मामा अदुने यार पंगा है समाचार खत खासी मत सोंदरे हिमालय में सासा पुरा मसे दुरान तमदरो खंदवा मसाई हाथ मत कोई मासी साइकी लाना विल तौरम भाई बदो अधि भूम चला तोरी में लोकी तो मदी ताले में मजा लाइ रहा सोमी अल्लाह में सिंदर खान दल तौर बने कर कौन है पर खाना खाना सुन दो उसी को ना बोलना sai sai di brother no lana hai ꯃꯈꯣꯏꯁꯤ ꯑꯜꯂꯥꯍꯒꯤ ꯄꯪꯈꯩꯁꯤꯡꯅꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯌꯥꯊꯪ ꯏꯜꯂꯕꯗꯤ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯃꯥꯒꯤ ꯔꯁꯨꯜꯒꯤ ꯃꯥꯅ ꯆꯪꯍꯟꯕꯤꯒꯅꯤ ꯃꯥꯕꯨ ꯍꯩꯀꯣꯜꯁꯤꯡꯗ ꯃꯈꯣꯏꯗꯨꯒꯤ ꯃꯈꯥꯗ ꯇꯨꯔꯦꯜꯁꯤꯡ ꯆꯦꯟꯕ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯃꯇꯝ ꯆꯨꯞꯄ ꯂꯩꯖꯔꯒꯗꯕꯅꯤ ꯃꯗꯨꯅꯤ ꯑꯆꯧꯕ ꯀꯥꯟꯅꯖꯕ ꯅꯠꯇꯦ Hydro. I gave her him tacky. Kabaki pensilla carino di Sakino. ana Tomo bi hasa. Nan haida su kananon di haida. Tacky ba to. Nang lay tabe rakham do. ja da be waro hai se Nate. Ana hasa ke bhagwan hasa ke ne hai somda maldi layti hai na ye rai karo ko ya. ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯃꯥꯒꯤ ꯔꯁꯨꯜꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯃꯊꯛꯇ ꯍꯥꯏꯈꯤꯕꯁꯤꯡꯁꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯄꯪꯈꯩꯒꯤ ꯋꯥꯡꯃ ꯂꯥꯟꯊꯣꯛꯂꯕꯗꯤ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯂꯣꯁꯤꯡꯁꯤꯒꯤ ꯋꯥꯡꯃ ꯂꯥꯟꯊꯣꯛꯂꯕꯗꯤ ꯑꯜꯂꯥꯍꯅ ꯆꯪꯍꯟꯒꯅꯤ ꯃꯥꯕꯨ ꯃꯩꯗ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯇꯝ ꯆꯨꯞꯄ ꯂꯩꯍꯟꯅꯕ ꯃꯥꯒꯤꯗꯤ ꯆꯣꯞꯂꯕ ꯗꯟꯗꯤꯅꯤ si akan mo ana trawa ꯌꯥꯔꯁꯤ ꯐꯣꯇꯣ